ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯑꯃꯒꯤ ꯖꯨꯟ 19ꯗ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯟꯕꯒꯤ ꯏꯍꯧꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯤꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯨꯟꯅꯥꯏꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯀꯦꯀ꯭ꯔꯨ ꯄꯥꯠꯀꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯃꯍꯧꯁꯥꯒꯨꯝ ꯊꯥ ꯑꯁꯤꯒꯤ 19ꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ 12 ꯁꯨꯕ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯈꯨꯟꯅꯥꯏꯒꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ, ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ, ꯏꯍꯧ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ, ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯃꯥꯡꯗ COVID-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯀꯨꯝꯁꯤꯗꯤ ꯊꯧꯔꯝ ꯑꯁꯤ ꯈꯔ ꯆꯥꯎꯅ ꯄꯥꯡꯊꯣꯛꯅꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯅ ꯊꯧꯔꯥꯡ ꯇꯧꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯊꯥꯞꯄ ꯃꯣꯔꯦ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝꯗꯒꯤ ꯃꯤꯑꯣꯏ 70, ꯃꯅꯤꯄꯨꯔ ꯋꯥꯡꯃ, ꯕꯪꯒ꯭ꯂꯥꯗꯦꯁ, ꯇ꯭ꯔꯤꯄꯨꯔꯥ, ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯄꯨꯟꯅ ꯃꯤꯑꯣꯏ 100ꯔꯣꯝꯁꯨ ꯉꯝꯈꯩ ꯀꯟꯕꯒꯤ ꯏꯍꯧꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯀꯨꯝꯖꯥ 1968ꯀꯤ ꯑꯣꯒꯁꯠ ꯑꯃꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ NSNIMꯒ ꯇꯧꯅꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕꯒꯤ ꯌꯥꯅꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯒꯁꯠ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯑꯃꯨꯛꯀꯣꯟꯅ ꯂꯝꯗꯝꯁꯤꯒꯤ ꯑꯇꯩ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯏꯝꯐꯥꯜꯗ ꯆꯠꯈꯤ꯫ ꯀꯨꯝ 2002ꯒꯤ ꯖꯨꯟ 13ꯒꯤ ꯕꯦꯡꯀꯣꯛ ꯗꯤꯀ꯭ꯂꯥꯔꯦꯁꯟꯗ ꯂꯝꯒꯤ ꯑꯀꯛꯅꯕ ꯂꯩꯇꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯍꯨꯝ ꯑꯁꯤ ꯍꯥꯞꯆꯤꯜꯂꯛꯄꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯀꯣ, ꯑꯦꯝꯁꯨ ꯑꯃꯁꯨꯡ ꯑꯇꯩ ꯂꯨꯞꯁꯤꯡꯅ ꯄꯨꯜꯂꯒ ꯖꯨꯟ 15ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯖꯨꯟ 19ꯒꯤ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯇꯨꯅ ꯖꯨꯟ 19ꯗ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯪꯂꯦꯟ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯁꯔꯨꯛꯁꯤꯡ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ, ꯀ꯭ꯋꯥꯇꯔꯁꯤꯡ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯐꯤꯁꯁꯤꯡ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯌꯥꯎꯅ ꯂꯥꯡꯉꯝ ꯐꯥꯡꯉꯝꯗ꯭ꯔꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤꯑꯣꯏ 19 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯣꯏꯅꯥꯏꯈꯤ꯫ ꯖꯨꯟ 19 ꯑꯃꯗꯤ ꯃꯈꯥ ꯇꯥꯕꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯍꯧꯁꯤꯡꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯨꯂꯥꯏ 18ꯇ ꯂꯝꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯍꯨꯝ ꯑꯗꯨ ꯍꯟꯗꯣꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯃꯃꯜ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤ ꯁꯛꯇꯝ ꯀꯟꯈꯤ꯫ ꯁꯤꯡꯊꯥꯕꯗꯅ ꯋꯥꯠꯂꯒꯗꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯐꯪꯖꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯥꯡꯗ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯣ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ NSNIM ꯑꯅꯤꯅ ꯇꯧꯅꯔꯤꯕ ꯁꯤꯖ ꯐꯌꯥꯔ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯩ ꯅꯠꯇ꯭ꯔꯒ ꯆꯠꯅꯗꯦ ꯍꯥꯏꯕ ꯇꯪꯇꯥꯡꯕ ꯈꯪꯍꯟꯗꯕ, IMꯅ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯦꯞꯇꯅ ꯇꯛꯁꯤꯜꯂꯛꯄ ꯑꯃꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯋꯥꯐꯝ ꯍꯧꯖꯤꯛꯁꯨ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯉꯝꯈꯩ ꯀꯟꯅꯕꯒꯤꯗꯃꯛ ꯀꯨꯝꯖꯥ 2002ꯒꯤ ꯖꯨꯟ 19ꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯒꯗꯒꯦ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯠꯈꯤꯒꯗꯒꯦ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯅ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯍꯤꯡꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯍꯪꯂꯤꯕ ꯋꯥꯍꯪꯅꯤ꯫ 1958ꯗ ꯃꯅꯤꯄꯨꯔꯒꯤ ꯀꯕꯣ ꯇꯝꯄꯥꯛꯄꯨ ꯕꯔꯃꯥꯗ ꯄꯤꯊꯣꯛꯈꯤꯕ, ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯂꯦꯞꯇꯅ ꯃꯥꯡꯁꯤꯜꯂꯛꯄ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯉꯝꯈꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ, ꯃꯁꯤꯕꯨ ꯏꯟꯗꯤꯌꯥꯅ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯂꯝꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯅꯥꯟꯊꯣꯛ ꯐꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯅ 17 ꯁꯨꯕ ꯆꯍꯤ ꯆꯥꯗ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯁꯣꯠꯊꯔꯕ ꯂꯝ ꯈꯔꯕꯨ ꯅꯥꯒꯥ ꯍꯤꯜꯁ ꯍꯥꯏꯅ ꯁꯦꯝꯈꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯛ 1835ꯗ ꯂꯝꯗꯝ ꯑꯁꯤ ꯑꯦꯛꯁꯀ꯭ꯂꯨꯗꯦꯗ ꯑꯦꯔꯤꯌꯥ ꯑꯣꯏꯍꯟꯈꯤ꯫ ꯇꯨꯡꯗ ꯅꯦꯐꯥ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯍꯧꯖꯤꯛꯀꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯤ ꯇꯨꯌꯦꯟꯁꯥꯡ ꯂꯧꯊꯣꯛꯂꯒ 1869ꯗ 16-ꯄꯣꯏꯟꯠ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯏꯟꯅꯔꯒ ꯅꯥꯒꯥꯂꯦꯟꯗ ꯁꯦꯝꯈꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯗꯤ ꯑꯦꯁꯤꯌꯥꯒꯤ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯤꯇꯤ ꯈꯔꯅ ꯃꯁꯛ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ 1862ꯗ ꯅꯥꯒꯥ ꯀꯥꯡꯂꯨꯞ ꯈꯛꯇꯒꯤ ꯃꯤꯠꯌꯦꯡꯗ ꯁꯦꯝꯈꯤꯕ ꯅꯥꯒꯥꯂꯦꯟꯗ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯅꯤꯡꯇꯝꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯊꯨꯒꯥꯏꯔꯒ ꯃꯁꯤꯗꯒꯤ ꯂꯝ ꯈꯔ ꯂꯧꯊꯣꯛꯂꯒ ꯍꯦꯟꯅ ꯆꯥꯎꯕ ꯅꯥꯒꯥꯂꯦꯟꯗ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯔꯝ ꯆꯥꯕꯒꯦ ꯑꯃꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯂꯨꯞ ꯑꯃꯗꯤ ꯃꯗꯨꯕꯨ ꯄꯤꯒꯗꯧꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯨꯟꯅ ꯈꯟꯊꯐꯝ ꯊꯣꯛꯏ꯫ ꯑꯃꯔꯣꯝꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯂꯨꯞ ꯈꯔꯅ NSNIMꯕꯨ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯉꯝꯗꯕꯇ ꯅꯠꯇꯅ ꯂꯨꯞ ꯑꯁꯤꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ 2015ꯒꯤ ꯑꯣꯒꯁꯠ 3ꯗ ꯇꯧꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒ ꯅꯥꯒꯥꯂꯦꯟꯗ ꯃꯤꯌꯥꯝꯒ ꯃꯔꯤ ꯂꯩꯅꯗꯦ, ꯃꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡ ꯅꯥꯒꯥꯂꯦꯟꯗ ꯄꯨꯜꯂꯒ ꯅꯥꯒꯥꯂꯦꯟꯗꯕꯨ ꯆꯥꯎꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯅꯥꯒꯥꯒꯤ ꯌꯨꯅꯤꯛ ꯍꯤꯁꯇ꯭ꯔꯤ ꯁꯛꯈꯪꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯖꯔꯛꯂꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ
Manipur miyamna thamoi sengna taramna oi adubu naga solution asi purakpa matamda furup nifu romna punna khundaminariba sahi lising ani henbagi Manipur gi political history busu India na ikai khumnapam thoi Manipur gi political history ikai khumnaba haibasida atei furup singbu ikai khumnabata natana naga gi political history bu ikai khumnaba haibasi su yaurabani Manipur gi di setoknaba yadraba apunba history ni malemda sanariba UT Posidatis principle gi matung ina Manipur gi lam asi India lengangna lengdana thampam thokpani adubu Indian constitution adi leibak asigi state singi ngamkai asi parliament na constitution semdoklaga hongdokningba mawongda hongdokpa yahalli maramaduna haujik leiriba Manipur gi ngamkai asi kaihelloi hairabadi constitution semdoktuna Manipur assembly gi ayaba yaudana Manipur gi lamgi ngamkai hongdokpa yaroi haiba provision ama constitution da hafan batangai phade masibu thabak to onthok hanabagi damak miyam gi asoba ihau amadi aikoi gi mangda ta tuna leiri